ꯅꯤꯅꯤ asum hokre. Kunjo amadi rasina mi thadoktuna khusi thianbada phangba kawba leikidri. Kunjo angang nina yam tawba ngamine mado. Rasi sauri khumlai. Ngahangi ma hangba lakpado magi likhun kharadi khanglam dawba mali. Aduda ibani gi tawse ubada hairamdrabra khangdene. Aina ma phangba numitane lemna di tharoi hera. Adumaina sauba uladi kaidagi phangdoino. Haujite aikhoise yamna waba isado thiba phangdabagi matha saba. Isadu bune nungshiba manaba tawgadabani mayamna su thajanaba. Yengasi. Aisho ngang kharadi thadokpani. Mana singlibu gari do maikai lana taklameraga chatkriduni ne. Kunjo amuksi yamna mi usitaba maongda noklaga makha tarai. Gyan tarakpadagi aikoi gadi laiminaredo. Fatta lausing kharasu adum tamlamni kaino. Farese sina moire. Hore numidang se sida mi khara pundori madugi thorang to. Kayano Ainabu sang tana tawero. Adubune kharadi hanthare upai lete. Kaide aikoi da kanaraga loire. Adubune oiriba wathoksiga aidi onthokna tanjakre. Kunjo thokre. Rasi su imung manungi thabak singdo loisil hori. Rasi mathanta khanjari. Nupi oina pokpase asuk sonbra asuk tonbra. Ning tambagi hongna kadai. Nupa nupi manai hairibasina karigano. Ngasisu nupagi tungda nupi na lepli. Apamba phongdoklabasu nomata aigi apamba ining tamna pangthokpa phangdri. Khusi aigi phamdagi nafamda piba ngamba hairagadi simbalanda thamoida nangbu nungaibada oyo. Ana ayek yauganu haiba borsi nattaba atay amata leitre. Somdasu sana hoigi imungdu mayam punna sak chari leimana. Khusiya nangsu phamlodana mayam chari ngaisida punna chanaba. Horen indomcha hoi loiraga punna charase. Sana namu hairai. Ngasigi ironbasidi onthokna haukreda. Maimuna khumlai. Hoi mai bema adubudine leisabi masagi khutna lonba ironba hairedana. Rajena Isadi onthokna haikreda. Nangumbase aikoi swaidadi mama mapana sak inba phawba yauribanine. Khusidu khumde nokpatamak noi. Tanjaduda Radhika changlai. Leimana Bema nang chatlagi hairibro. Oima ai chatlagi. Aduga amu abhijita onsinduna hairai. Sir hayengdi nganbagi checkup tai haiduna ming chalambani. Report singdo hore nungthin hana purake hai. Yengasi aisu school amada function chatkadabani hayengsi. Asumna mayamdu chak ising chaba toknakre. Khusi hoisu chathoklaga chakhumgi thabak pumba loshili. Aduga sana amadi rajena leiriba adomda lai. Khushina Ima sana su khumlai. Haima laune adaida leptrabasu imagi naksida hekta phamulao. Khusi changaktuna Ima aise wa mata. Khusi gi wada tabada rajena khumlai. Hayune isabu kari hainingbano. Ima aina suba yaba thabak mata pibiyuba. Sana amadi rajen ngakchana na yengnei. Khusi makha tarai. Ima aigi punsida aibu asuk nungsibiba mi kaya leramni haibase ai nongmuta khallude mangda phawba mangludre ima. Adubu aina kayam kuina saidangduna leiba yagani. Yumda amuk hansinduna leibasu yagani thajatre. Aduna Khusigi wado loijinge rajena marak thatkre. Hey karigi saidangdino isa ningolni khallibani ne khoina. Babung hoi minungsi yamna chawba misakni haiba nacha khangse. Adibu babung asoibata thiba haiba samasni. Ai leibada babung hoigi yumgi izatta asokpa kaya lakpasu yai.
Sanana Bema Isabu sida leibasi ihei hainadrabo adugumba wa yamna hairidubo Ima leifamgidi ai thoidokpa khanjade yamna sunungai adubu aina yumsida leyu hairagadi aina leiriba ka asigi bara pisage madu piba ngamnaba aibu yumsida thabak amatang Rajena khumlai kaigino isana bara pidoribabo asuk chawba yumse aikhoi ahum khaktani haujikti nangse kanasu natre aikhoi gi oirabani moi pawa Rajen domina lekri sanana bema yengoi aikhoina nangse yam nungsiruri nauribi nangna thengnariba punsigi phibam aduna oirambasu ya aduna nang babungna sune nangbu macha ningol ni khallabanina karamna nangna yumsida thabak suduna ka bara pibada aikhoina laugani aduna ne noi babungna hojikti nangsu aikhoi gi oire haina hairibasi Ima hoina aina hairiba wafam asida yabidrabadi ai makha tana yumsida leithaba ngamjararo Kusi gi wado tabada sana pakhatna hairei bema phare phare isa gi pukning nane adu he yauna leplabadi imungi makumata sune imana nongonda tawhaningde nangna hegedaba kari le chak thongba natraga lei senaba nangna so hana tawraklabanina Sanagi wado tabada kusidu momo noklai aduga khumlai Ima lei senaba haise kamaina no haidi aina hana tawkhibadudi yonaba tawkhibani Ima hoigi sida tawradi ayuk nungthil numidangi ising saiba makhong khara somba du mangairi yam komleda Hera isana yoningnaba sunya yonaba mongda dum heksemu nazom semningla sunya Lei awatpa natraga ahenba pamlasu ima leri sidi ima sunya lei si onthokna pamjakre Khusi gi haraubagi mamidu ubada sanasu nokfet tawna khusi gi tarakliba masamsingdu haigatpige haiduna thangjelubani Khusi mamaidu makhutna hana khumjinduna Sanagi thangzila iba khuttu da yengduna lei Sanasu makhuttu thuna lausinduna khusi da yenglaga hairei Asuk nuksiba isagi maithongsida phubagi hak imada leitiko lao lao nangna lei haibado yengurasi ima sune lei se yamna pami isa na yonabagi maongda semgera kaidawgege isa da sinarage chasilao Rajen hauziki thaudok adu hanjin hanjin ningsinglai khusigi mataw aduni Rajen phuk haugatuna machagi tapthaduna sariba counseling center adu dalai a visit na babo kai lere Rajen shor amuktang sangna hondokladuna wari mata sadaba yadre he kai wanu babo yengoi nupi maza se Wakhalgi aki akhang khara leiba maline haibadi ne haujikta namaga aigagi manakta laktuna wari sarambani namana nungsina nange haina makhuta thangjelubani adubu nupi masa aduna ne pakhatna mamaidu khanjinduna lukthaki aishu sumiyini mase haukiba punsina khara disturb oiba mali nangna amuktang yengu aduga amana kaidawraba babo Namaga igana wasi lotpani nupi maza sigi mayumna ma kadaida chatkre khangdrabasu lekai pumbana ma chenkre haina lawi ipana di mase imo oina lausiningi namana di nangna yadrabadi mamo oina lausinba ngamoi hairi babungi se ai maga luhongo hairo Ipa adumaksu haidida adumakpune lainariba mawongse kari phibamno haibado hairibani nangsu angang yamna oirida leiba yakini nangna atopa nupi ama pusilakpada aikhoigidi akaiba leite adubu nupi masa asigi punsidi babo isorna tamba ma leramnida
hꯧjik oina mase 12 sima thadok hansira haina khalli adusu phai phare nangsu sida sum leidau saru nangi kada ne hak pothaba yadro changla dawni sida leibasina hena pothaba nungaireda Rajen wa makha taramdre adum thokre mathangi ayuktu ngarang Radhika na hairambagi matung ina nganbadu Abhijit khoide lai nganba atay kana sunatte Abhijit ki marupni nganbagi mapa syamsi ahan oisilakpaga wakhal wabaga kaiga toina kaukthokpa ningsingba ngamdabagi anaba se haurakpani doctor yengduna hidak langthak charabasu nganbana puraktuna Abhijit kawari hek tawhalli Abhijit kawari tawraba matungdi kharasu phabagum tawi haiduna adugidamak lakpani syam phagatte haibadi yade hana leiramba phibam adudagi khara makhaidi phagatle adubu pura phanba haibasimati oithoktana leiri Abhijit na nganba ngasi thengena as hekte yakidene yumgi thabak mayam siga baba su yawre nganbana baba su handakti matha khara saba isau panglangda langbi mathanta khoirang khoisaunaraga leiri doctor su yengi hidak langthak sare aduda nangga sum wari sanan sira haidana nganba wahai khara si haina michi khatli Abhijit chu khangle haibagi matawgum makok tunomi sara loire kedawrage asi haiduna Abhijit tu nokfet tawna nganbagi mapabung samde onsili babo kaigi matha sabano icha asuk phajaba wakhal taba ma leiraga madasnate aisu leiri sidi syam nungaitan hairi aina matik saba mapa oirudabana isa se matik chana semba ngamlaroidra haina pakhatlin hei babo thoina khanjin biganuda hojikti lairik tambasu education loan haidena leiri aina tamningliba hiramduda tamthananaba aduga tapna aikhoina adum singa chadauba nganbana tamningladi haihelo aigi marup le madugi hiramda thabak tawba ai fanaba singi nganbana handak magi isausidane ai leitrikanda yimthangnabaga he khatnarami adu tawdanaba haidana aisu thabak khara satre angang tuition su adunani yimthangnabanadi phibamse khangba natte do babung hoyi sahi matang sidi yam sauganba phatte ko sauba haibase kaisu kanade aigi hakchangdani mangjadoise aduna babo yam sauganba phatte babungna nungaitrabasu nganba halaga phajana haibiyo syam tingak khumlai kaino haidusi Abhijit adum bhaptai hojikta thawai aduk nungaitana saramba waridu syam kaukre haiba sin ai kok yam sai yumda mathanta thamlambasu ahan oirakpaginida hidakti sangnai piso timing amatang miss oikhibada hojik oiribasidagi hena lusilakani syam awaba khonjelda hairi bungo ipase pap kayana yomlaba hakchangni adunani ipane ngasi oiriba phibamse nganbana pabungdi kainom haiba yar hek hairaga pak ngaktani mana hairaktuise Abhijit nganbagi lengjumda tapna pairi aina haibaduni pabungse hojik ki oiriba punsida akawba leirabasu mamangda haukiba thaudokti ma kawba leite adumakpu karino haina luna hanglabasu ningsingba thooi aduna hana khangdokpa tangai fadi syamna saga pitha aroidro Abhijit nokladuna khumlai thaktoine pabung Abhijit haugattuna Radhika da hai Radhika sa ahum ka tapuro pabung syam yawi ko Radhika haibagum magi telephone du lokthokutuna leimada tawi ima sarna cha ahum hai pabung syam su yawi hai khushi na cha du semduna puthorei cha Abhijit na ema nangna purabra idom cha do khut thadokpa yahaudraba phare thamu ngan boy chatkibaga nang aigi next patient ni ko khushi
ngakna hairi. Ha, kay bo? Mapanda ngayak ngayo. Khusidu gyan men tadana thokri. Aduga mapanda Radhika ga sakhang mai khangnaduna wari watai tawduna lei nganbana. Kanano hojikidbo? Onthokpa thaudoknida. Haidi Abhijit wari pumbali siamso adumak tari nganba noklaga. Koklo hongtho adudi. As adu yaba natida. Khangdeda noin thokpa tawhoro. Yaradi nang coaching center duda program kita silu. Ozagi satra anoba amsu thara adawni. Nganba nokladuna. Thabu thamande hairibani ne. Ado ai mawong yake. Hoi hoi. Ado nang sumatang sabala adi coaching du sum leidobugi sharu ama yengsi. Phare chalo ko ai sum lehauragi. Nganba thokre. Nganba hek thokkibaga Radhika na khusi bu thajilai. Kaino wari sanaraga thokdawni. Phamu. Khusi Abhijit ka mayokna na thariba chawkri adu chingthokduna phammi. Abhijit amuktang khawdemlaga nangna haibadu nangsi 12 thawde haiba natro. Khusi nokladuna khumlai. 12 ti thambu tham khoda sar 11 su kaba phangde. Abhijit nokfet tawna. Hauzikaw hairadi nang kagadra. Khusi su thawa sadaba minuk ama noklaga. Sir, isum imanabidi college ka loy naramani. Aduga kamaina aina 11 kadoiba. Migi khanganune nangi khalo. Nangna tawba pame natraga pamde. Adu khakta ingonda hayo. Makha tabadi aigi. Sir, ai lairik yamna hairakpa mi amasu natte. Punsida lairik ki mapana paisa phangni haibadusu ai khande. Aduga aina hojik tamge haina khallabasu imana ngasai pige hairiba toloptunadi konaroi ka bharani kaini. Aduisu mathakta aigi chathok chasingi khudong chadabasiga nangi khudong chadaba khudingdudi aina daita laurani. Aina pambadi aina nang makha tamthau hairaga tambadu nataba nangi nasina ai tamninge haibaduni. Aduga kaino ka bhara tolop kaina hairiduna. Adubura aina imada aise yumsida layo haitaragadi aina leiriba ka asigi bhara pige. Adu piba ngamnaba thabak ama pibiyu hairubada imana magi leising sisenaro haiba. Adugi wanida. Ado lairik makha tamthabase sarna daita laurasu khudong kaya sagadaba mandida. Abhijit khangli khushi gi paukhumdu tamninge hairibani haiba. Adumakbu Abhijit chu matam kuina khangnarakpa natte. Adunasu maningtamna haiba ngamdabani. Khusi su mahausana magi maramna mibu wahanba nungaihandaba yamna pamjade. Adumakna mama saklaba madomcha amadi mapagi saklon amada leiriba makhuragi khanbada magi pendaba nungaitaba khudingdu mathanta namsinduna thambani. Asukkuibasi kanagumba matana mangonda nang kari saningi kari pami hanglaba leite. Adugi mahut nang si sagadabani si tawgadabani haina nampu sason tawrakpa ngaktani. Ngasi asumna Abhijitna magi rai ama hanglakpada ma khumpham khangdabani. Maramdi magi apamba phongdokpagi hak adu matkhiba kuirabani. Aduna ma kizaba phawbani. Abhijit pisumdo amuktang inkhatuna hanglai. Kai haino pami natraga pamde. Khusi kithi kirum tawna pame. Phare adugi fanaba aina silani. Khusi karimta hairamdana thokige tawi. Wari loidri kaino. Kai walige. Phamo. Khusi amusu sangsilaktuna phammi. Abhijit sor chawna amuktang hondoklaga. Ai nang kanano kaino khangde. Numituda thengna kibaduna ahanbani.
ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯔꯨꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯁꯨ ꯄꯥꯝꯗꯕꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯝꯕꯅꯤ. ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯉꯨ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯁꯤ. ꯑꯍꯤꯡꯗꯨꯗ ꯅꯪꯕꯨ ꯇꯥꯟꯅꯔꯛꯄꯒꯤ ꯃꯔꯝ, ꯅꯪꯅ ꯆꯦꯟꯊꯣꯔꯛꯄꯒꯤ ꯃꯔꯝ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯕ ꯄꯥꯝꯃꯤ. ꯈꯨꯁꯤ ꯋꯥ ꯉꯥꯡꯗꯦ. ꯑꯕꯤꯖꯤꯠꯇ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ. ꯃꯥ ꯇꯁꯦꯡꯅꯁꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ. ꯑꯐꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ. ꯑꯗꯨꯕꯨ ꯑꯕꯤꯖꯤꯠ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯎꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕꯒꯨꯝ ꯐꯥꯎꯔꯛꯏ. ꯑꯕꯤꯖꯤꯠ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ, ꯑꯩꯅ ꯈꯟꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯃꯥꯜꯂꯤ. ꯀꯅꯥꯒꯅꯣ ꯅꯪꯅ ꯂꯨꯍꯣꯡꯗꯣꯏ ꯇꯧꯔꯤꯁꯦ? ꯅꯪꯅ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯑꯗꯨꯒ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯒꯅ ꯃꯥꯒ ꯆꯠꯈꯤꯒꯦ ꯍꯥꯏꯕꯗ ꯑꯩ ꯑꯌꯦꯠꯄ ꯄꯤꯔꯣꯏ. ꯈꯨꯁꯤꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄꯗꯨꯗꯗꯤ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ. ꯃꯈꯨꯠ ꯃꯁꯥꯒꯗꯨ ꯊꯛ ꯊꯛ ꯅꯤꯛꯈꯠꯂꯛꯂꯤ. ꯑꯕꯤꯖꯤꯠ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯗꯦ. ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩ. ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ. ꯈꯨꯁꯤ, ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯔꯣꯏ. ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯑꯣꯏꯅ ꯎꯔꯦ. ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯐꯊꯧ. ꯑꯁꯤ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯀꯦꯁ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ. ꯁꯦ, ꯏꯁꯤꯡꯁꯦ ꯊꯛꯑꯣ. ꯈꯨꯁꯤꯗꯨ ꯏꯁꯤꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯏ. ꯑꯗꯨꯒ ꯊꯛꯄꯒꯤ ꯃꯍꯨꯠ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯩꯊꯔꯛꯏ. ꯑꯕꯤꯖꯤꯠ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯋꯥꯁꯨ ꯉꯥꯡꯗꯦ. ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯈꯨꯁꯤꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯤꯇꯪ ꯐꯥꯊꯕ ꯉꯝꯂꯛꯄ ꯃꯤꯀꯨꯞꯇ ꯑꯕꯤꯖꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯥꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯕꯒ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯊꯥꯖꯕ ꯊꯝꯂꯛꯄꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯃꯈꯣꯏꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯌꯨꯝ ꯄꯥꯟꯕꯒꯤ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯄꯅꯤ. ꯑꯩ ꯏꯁꯥꯁꯦ ꯑꯀꯤꯕ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯊꯣꯔꯛꯄꯅꯤ. ꯑꯗꯨ ꯆꯦꯟꯊꯣꯛꯍꯧꯕꯅꯁꯨ ꯑꯩ ꯉꯁꯤ ꯑꯁꯨꯝꯅ ꯁꯥꯔꯒ ꯎꯅꯕꯅꯤ. ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯀꯤ. ꯏꯗꯣꯝꯆꯥꯁꯨ ꯈꯪꯉꯤ ꯄꯨꯝꯅꯃꯛ. ꯑꯗꯨꯕꯨ ꯁꯥꯔ, ꯃꯥꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ. ꯈꯨꯁꯤꯗꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ. ꯑꯕꯤꯖꯤꯠ ꯍꯟꯗꯛꯇꯤ ꯈꯥꯝꯂꯨꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯈꯨꯁꯤꯒꯤ ꯁꯛꯇꯝ, ꯋꯥꯉꯥꯡ, ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯇꯧꯔꯤ. ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ. ꯀꯃꯤꯠꯃꯦꯟ ꯐꯣꯕꯤꯌꯥ ꯄ꯭ꯂꯁ ꯁ꯭ꯇ꯭ꯔꯦꯁ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯩꯃ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯏ. ꯏꯟꯗꯣꯝꯆꯥ. ꯂꯩꯃꯁꯨ ꯃꯁꯥꯗꯣ ꯏꯉꯛ ꯉꯛꯅ, ꯀꯥꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯒꯦ ꯂꯥꯛꯄꯅꯤ. ꯑꯕꯤꯖꯤꯠ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯂꯩꯃ ꯃꯊꯟꯇ ꯁꯣꯜꯂꯤ. ꯈꯨꯁꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯠꯂꯤꯕ ꯄꯥꯎꯈꯣꯡꯁꯤꯅ ꯀꯔꯤꯅꯣ?